ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯑꯣꯏꯈꯤꯕꯒꯨꯝ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯃꯆꯨꯒꯤ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯤꯅꯤ ꯆꯨꯞꯅ ꯄꯥꯡꯊꯣꯛꯅꯔꯕꯁꯨ ꯂꯝꯇꯥ ꯊꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯃꯤ ꯁꯥꯝꯂꯤ꯫ ꯉꯔꯥꯡ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯂꯩꯀꯥꯏꯗ ꯌꯥꯎꯁꯪ ꯁꯥꯗꯨꯅ ꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯅꯥꯀꯊꯤꯡꯕ ꯆꯠꯄ ꯎꯅꯈꯤꯗꯦ꯫ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯄꯦꯁꯀꯥꯔꯤ ꯅꯨꯃꯤꯠꯇꯁꯨ SKTV ꯅ꯭ꯌꯨꯁꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯌꯨꯛꯇ ꯅꯥꯀꯊꯤꯡꯕ ꯆꯠꯄ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯝꯕꯤꯗ ꯁꯦꯜ ꯊꯠꯄ ꯑꯕꯦꯔ ꯇꯩꯅꯕꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯈꯤꯕ ꯆꯍꯤ 4-5 ꯔꯣꯝꯗꯒꯤ ꯍꯧꯗꯨꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯇꯣꯞ ꯁꯛꯇꯝ ꯑꯃ ꯑꯣꯏꯈꯤꯕ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯄꯥꯡꯊꯣꯛꯅꯔꯝꯕ ꯑꯗꯨꯁꯨ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯐꯤꯚꯝ ꯑꯁꯤꯅ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯔꯛꯇ ꯃꯤꯌꯥꯝꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯎꯠꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯂꯨꯞ ꯀꯌꯥꯅꯁꯨ ꯂꯩꯕꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯎꯁꯪ ꯀꯨꯝꯍꯩꯗ ꯁꯔꯨꯛ ꯌꯥꯗꯅꯅꯕꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫